Good morning. Ngasigi card ke message apeda yeng minarase. Sidagi ahum lokthok charage ahambada ko. 1 2 3 aduga angel card ahum amaga yengse 1 2 3 angel message aitar ini ahum na hambai lere sina ani shubagi lere ko aduga sisina ahum shubagi sidagi khanbirase ko ID card se karamba khangadabano habado ahamba card ka ahamba message ka yengase ko ahamba card se da ko sida leise haidi change ti am la eco life ta hana dagi haraga di change am la change la ko sida mina sudum khara leina ko yingsan ba hai tare ko yingsan ba adum ba su khara lei ko yingsan ma matam se da haidi ai gi da makta phana haibi ba su yawi phatana haibi ba su yawi ko yingsan ma matam se aina tawri ba thabak sida aduduna kamaina tawbadage hai kan sida ne ꯑꯩꯈꯣꯏꯒꯤ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯃꯥꯅ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯃꯥꯅ ꯁꯤ ꯍꯥꯏꯅꯈꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯜꯂꯒ ꯂꯩꯒꯅꯣꯅ ꯍꯥꯏꯌꯦꯕ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯟꯅꯔꯞꯀꯣ ꯑꯗꯨꯝ ꯔꯤꯃꯦꯟ ꯄꯣꯖꯤꯇꯤቭ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯁꯤꯗꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯀꯣ ꯍꯟꯒꯅꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗꯀꯣ ꯑꯅꯤꯁꯨꯕ ꯁ꯭ꯇꯔꯦꯡ ꯀꯥꯔꯠ ꯂꯥꯛꯑꯦ ꯁ꯭ꯇꯔꯦꯡ ꯀꯥꯔꯠꯁꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯣꯠꯅꯕ ꯁꯤꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯦ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯦꯀꯣ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯑꯗꯨꯝ ꯂꯣꯏꯅ ꯐꯦꯁ ꯇꯧꯕ ꯉꯝꯕꯗꯣ ꯃꯤ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯑꯝꯇ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯉꯝꯃꯦꯕ ꯌꯥꯝꯅ ꯉꯝꯕ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯀꯦꯄꯦꯕꯜ ꯌꯥꯝꯅ ꯑꯣꯏꯕꯗꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯤꯁꯐꯨꯜ ꯔꯤꯖꯣꯂꯨꯁꯟꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯀꯤꯅ ꯍꯥꯏꯔꯒꯗꯤ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯤꯁꯐꯨꯜꯂꯤ ꯁꯣꯂꯨꯁꯟꯁ ꯄꯣꯔꯛꯄ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯦ ꯁꯤꯛꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯦ ꯃꯤꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕ ꯃꯇꯝꯗꯀꯣ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯄꯥꯡꯉꯣ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯆꯦꯔꯤꯇꯤꯗꯤ ꯇꯧ ꯍꯥꯏꯕ ꯁꯤꯗ ꯆꯦꯔꯤꯇꯤ ꯇꯧ ꯍꯥꯏꯌꯦ ꯑꯗꯨꯒꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯍꯦꯛ ꯄꯥꯡꯉꯨꯕꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯋꯥꯍꯧꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯍꯧꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯔꯐꯂꯥ ꯄꯥꯏꯔꯤꯁꯦ ꯃꯥꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯂꯨꯝꯊꯔꯒ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯑꯩꯒꯤ ꯕꯦꯂꯦꯟꯁꯇꯣ ꯊꯝꯗꯕꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯉꯝꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯒꯗꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯋꯥꯒꯅꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯦꯔꯤꯇꯤ ꯇꯧ ꯍꯥꯏꯕꯅꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯆꯦꯔꯤꯇꯤ ꯇꯧꯕꯗꯣ ꯏꯁꯥꯒꯤ ꯀꯩꯅꯣꯗꯁꯨ ꯌꯥꯎꯖꯩꯑꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯦ ꯑꯗꯨ ꯄꯥꯡꯉꯨꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯍꯧꯗꯕ ꯈꯣꯠꯇꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 1,000 2,000ꯁꯤꯅꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯑꯇꯩ ꯃꯇꯦꯡꯗ ꯍꯥꯏ ꯂꯨꯄꯥ 1,00,000 2 ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤꯅ ꯇꯧꯔꯝꯗꯣꯏꯁꯦꯀꯣ ꯑꯗꯨ ꯍꯦꯟꯕ ꯃꯇꯝꯗ ꯄꯤꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯂꯥꯁꯇꯗꯤ ꯀꯅꯥꯗ ꯋꯥꯏ ꯑꯩꯉꯣꯟꯗ ꯋꯥꯏꯀꯣ ꯑꯗꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯄꯥꯡꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯃꯇꯨꯡꯗ ꯁꯤꯁꯤꯃꯀꯣ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯕꯤꯛ ꯍꯦꯄꯤ ꯆꯦꯟꯖ ꯍꯥꯏꯅ ꯑꯃ ꯂꯥꯛꯑꯦꯀꯣ ꯃꯦꯁꯦꯖꯇꯅ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯇꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡꯁꯦ ꯉꯁꯤ ꯂꯩꯕꯥꯛꯄꯣꯛꯄꯀꯣ ꯏꯃꯣꯏꯅꯨꯗꯤ ꯑꯣꯏꯌꯦ ꯑꯩꯅ ꯂꯩꯕꯥꯛꯄꯣꯛꯄꯁꯦ ꯉꯥ ꯆꯥꯗꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯨ ꯀꯩꯝꯇ ꯁꯦꯝꯗ꯭ꯔꯦꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤꯁꯦ ꯏꯃꯣꯏꯅꯨꯒꯤ ꯃꯇꯥꯡꯒꯤꯁꯤꯗꯗꯤ ꯍꯥꯏꯗꯤ ꯇ꯭ꯋꯤꯁꯗꯦꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯒꯤ ꯉꯥ ꯀꯠꯄ ꯈꯣꯠꯄ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯑꯝꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯑꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯣꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯇꯣꯞꯄ ꯀꯩꯅꯣ ꯁꯦꯌꯔ ꯇꯧꯔꯔꯣꯏꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯃꯇꯝꯁꯤꯗ ꯃꯇꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯌꯨꯛꯀꯤꯁꯦꯀꯣ ꯄꯨꯡ 9:39 ꯄꯨꯡ 12:39 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯐꯕ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯒ ꯄꯨꯡ 1:59 3:53 ꯐꯥꯎꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ ꯄꯨꯡ 6:53 7:59 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ 7:38 ꯑꯍꯤꯡꯒꯤ ꯄꯨꯡ 2:38 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯉꯁꯤꯒꯤꯗꯃꯛꯇ ꯐꯕ ꯇꯥꯏꯃꯤꯡ ꯑꯗꯨꯒ ꯔꯦꯠ ꯃꯆꯨ ꯁꯦꯠꯄꯤꯌꯣ ꯔꯦꯠ ꯃꯆꯨ ꯀꯠꯄꯤꯌꯣꯀꯣ
ꯗꯦꯟ ꯑꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯃꯇꯝꯗꯁꯨ ꯔꯦꯗ ꯃꯆꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯎꯍꯟꯕꯤꯌꯣ ꯐꯤꯔꯣꯜ ꯁꯦꯠꯄ ꯃꯇꯝꯗꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯛ ꯌꯨ